SP Chandel की Thawong Yaningdaba Phongdoklakli Chandel District के Sajik area Manung Sanba M Gamnom Village ता लैबा UKLF के ऑफिसर अमगी मयुमदा Chandel District के SP Dharmendra Kumar na lusingba team amana chachakiba Thawong adubo United Kuki Liberation Front na Yaningdaba Phongdoklakli Lubas na thadorakpa chirol lamana hai suspension of operations so agreement ta khuyek pikhiba lub amagi officer amasung cadre singi mayumda thibahumba gi thabak chathaba haibase ground run gi wangmada leibo Thawong ni Kuki singi demand kay daw da compromise tawroy kang luki rang na maram oirega langjena duna tongan mafam sing da sangda phamlaw guna layriba IDP sing amuka na mahusagi punsida kunda laita hanbaga loinana Kuki zo singi autonomy demand pigadabani Kuki zo singa taliba demand asi kay daw da compromise tawba tawroy Kuki zo singi apambagi mayok talorak pawarep sing mayok ta sapsana laygani government ki maikay digi sahi asigi December fawbagi manungda IDP sing mayum da hanjin handuna relief camp sing thingzilagani haiba wafam asi wahantok laiti haina Kuki Liberation Army led Kulungi Information and Publicity Secretary Jalai Mangkuki na press thadorak pachirola man hairi Zerolas na makata na hairibana penalistic government ki matam adu loikre Kuki zo singi dignity amasung apamba sing kay dungay da negotiate tawroy is akoy isa itomta na Kuki jo IDP sing mai pak na kundalay tahan bangami Kuki zo singa taliba separate administration gi demana si IDP sing ge sep amasung dignity sing adu amukha na halak na bagidamaktani sabsaba administrative framework ama yawgana resettlement process asi wahanthok lairoi IDP sing makoy gi maramda hanjinduna resettlement tawhandringai mamangda Kuki zo sing ge fundamental demand sing asi government of India na masak khangna kokhanna bo hanagadabani separate administration link bagi demand asi Kuki zo singe yaifanaba amasung protection gi damaktani Maramaduna central government ke maikaidagi Kuki zo singi yaifanaba gi namau autonomy pigadabani makoigi resource allocation amasung utilization gi thabak singda full agency pi bagi mathautai Maramaduna government ke maikaidagi hyriba sigi matangda mathautaba support pigadabani makoigi oiba wafam singda kanagumba amatana khuthingjinba tawgana manage tawhangadabani hairi Relief camp ni phumanga ge IDP sing na DC Bisnupur ge office ta thomjin krai Bisnupur district ki manung chana laiba tongan ba relief camp ni phumanga dagi lakpa masing yamlaba IDP sing na DC Bisnupur ge office ta thomjin du da Manipur lenga haukiba July 3 da thokiba order thabakta ontokpina ba krai Haukiba July 3 da Manipur lenga thokiba order amana relief camp singi committee IDP sing da ki akhang pibidaba lengang na piri ba senpam DPT khuthang da sanghanba amadi masa gi maramda hanjindriba phawbadi lengang na sarun lairiba prefabricated housing da leiba yahanbiu habisini sahi ani tha taruk helaklaba irang asina maram oiraga relief camp sing da leiriba IDP singi phomkhom thokpa sing mapung pana phaganbiu amadi Manipur lengang na IDP sing ya ba amadi hakmat piganu haiduna changsin ki bakong aduga mari lenena Churasampur Maite United Committee gi co-convener Nanthoktuna na hai lana sida sikiba mi masingdagi relief camp ta leiriba IDP singna wakalaina heart attack jauna suicide tawguna siba masingna helakadore Churasampur dagi lanjelaktuna hauji relief camp ta leiriba IDP sing lekhidaba marphut tare sure makhata na misimina thokanaba IDP sing bu maning tamna leiba phanganbiu mahangna makhata na hai relief camp ta chalairiba IDP na taba miwei singna yengliba mijengda nungai taba kaya yawi aikoi isagi yumda hanjinba haibasi aikoi khudingma kya pambani adubu hanjinba yadna leiringai marak asidadi lengakna sariba prefabricated housing athubada loisinduna leiba yahanbiu lengakna IDP singi damakta piri bakana ba khudimak masa da hakthengna na yahanbiu loina Manipur lengang na lagliba December fawbagi manungda ahumlak thokna masa gi yumda hanjil hangani haikibana Churasampur more amadi kangpokpi yauna tongan mafam sing da leiriba maitei sing hairiba mata masigi manungda changnaba honagani masigi mamang fawbadi sabal loidana leiriba prefabricated housing athubada loisinduna lagliba March ta fawbada leiba yahanbiu haina deputy commissioner da wakatke Taylor na angang amagi maming thonbada lupa lakh 16 laurabasu parents singna queue da leptuna ngairari America gi San Francisco da Taylor
A Humphrey Kauba nupi amana angang amagi maming thombada lupa lakh 13,67,7 chanipan marfu mapalom laurabasu mama mapasingna masasinggi maming thonnabagidamakta queuda leptuna ngasisu aduma ngainari matam amada angang maming thonba haibasi mama mapa mari mata amadi yumlon kaironnabasingna adumak thonarambani New York Post ki report amagi matung ina hoji angang maming thonbagi tabak asi profession ama oina chandarakle San Francisco gi teller hyriba nupi asi ahambada social media da online gi khutangda angang maming thonbagi tabakta miyang gi mateng panglambani adubu hoji teller na tabak asi professional ama oina Nanthoktuna angang amagi maming thonbada lupa 13 hena lawrakhibani hena ngaglibadi angang amagi maming thonbada yamlaba sel kaya lawrabasu mama mapasingna sel pamuba leitana adumak teller asangba matam ngaidna lainari teller A Humphrey Kauba nupi asina hauzik phawbada angang 900 rongi maming thonkhre teller da angang maming thonbiu haina lakliba miyoising ayambana senjau paiba miyoisingna ayambani masa maming thonbinaba lakliba miyoisingna masagi masak takthokna thamli telerna phongdorakpagi matung ina anganggi maming thonbagi thabak khaktanatana angang adugi masamau amadi loksing hengatnabagi matangdasu parents singda mateng pangi hairi Pakistan Army na iholoi singda nongmai kapsin bada mioi tara sekre Pakistan gi POK da government ki mayok ta horiba ihol laksin na bahona bada Pakistan Army na nongmai kapsin bagi tawdok ta iholoi tara rom sekre haire pawasi gi matungina Pakistan gi Army na nongmai kapsin bagi tawdok aduda iholoi samarom su sauna asok apan nangkre panbaya badi POK da horiba iho ase Pakistan government ta thamkiba demand singa do hauzik pawba pibide haibadagi haurakibani iholoi singa thamki demand kunthani pan adugi manungda khwaidigi maruiba demand ahum hairagadi POK da Islamic constituency gi leiriba reserve seat 32 lokthokadabani electric project singda local miyoi singda kanaba pigadabani amade tax handokpana singbani haire mateng pangba lakpana te khulai piba lakpani International gi thakta punna jahas ni putaret lom gaza da mateng pangna balak libase mateng pang balak parate Hamas da lan gi khulai pi balak pani haina ejere na phongdokre report asi gi matungina hauji gaza da mateng pang balak liba khongsut asida Sweden gi environmental activist Greta Thunberg suit yauri ningsing bayabadi tha asi gi mamangda mahak gaza da mateng pang balaki adubu Israel gi lan missing na faraga halan kibani adubu hantak Greta Thunberg yauna international gi thakta human rights ki thabak tawba lup kayagi lusingba sing yauna gaza tamna lakhibani haire gaza tamna human rights ki lusingba sing yauna punna jahas masani putare rom lakliba adu hauji gaza yogadaba sumnagi main chamga yankai khakta ngaikhre hadagi khongsat asidadi malemgi lebak kayagi military singna su sauna saugatpana Israel na thingba ngamdaba yai haire Tripura ki Dharmanagar sub-jail dagi bondi taruk Nanthoktuna senkre bondi ama fagat pangamkre North Tripura ki district ki Kalikapur da leiba Dharmanagar sub-jail dagi under tribal prisoner manga life imprisonment oina leiba convicts ama yauna miyoi taruk ngarang Nanthoktuna senkre haire hariba thakdok asi jail adubu ngak seliba personal singna mahogsagi matawgumna jail aduda leiriba inmates sing breakfast pinaba thorang torakpa matamda inmates sing adugi maraktagi thangumba athauba posak amana jail adubu ngak seliba guard amada attack tawguna sokhalabra matung inmate taruk adu jail adudagi Nanthoktuna senkibani haire thawdok aduga mari lenina North Tripura district ke SP Avinash Kumar Raina phongdorakibada jail dagi Nanthoktuna senkrava sing adu fanaba hauzik akanba section thorang lakhotuna thibo humbagi tabak chathari North Tripura amade Unakoti district ke police station singda pau pikibaga loinana security personnel singa thibo humbagi tabak chathari Assam Mizoram galonaba inter state borders sing amade Bangladesh kalonaba international borders singda section thorang sing thabak sukangkat kre haire jail dagi Nanthoktuna sen keba inmates sing adugi manungda Assam dagi Abdul Pata kauba miyoi amade police ki kangbuna amuk hanna phagat pangam kre haire aduga inmates sing aduna chatharam diba attack ta thoklaba jail official Redur Miya hauzik Dharmanagar district hospital da laikatnare ngarang ayok pung 3 taba matamda thokiba thakdok adugi matungdasu thijinbagi thabak chathanaba Tripura lenga ke maikaidagi mari leinaba singda khangan kre haire
US na Ukraine da Tomahawk missile piragani tabada Russia gi president khamthengna pakatkrei. US na Ukraine da matik mayai leiraba Tomahawk missile piragani tabadagi Russia gi president Vladimir Putin khamthengna pakatkrei. Report asigi matungena Ukraine da US na pirakkadoriba Tomahawk hyriba missile asi kilometer 2,400 rom sana kapa ngami. Karigumba Tomahawk missile Ukraine da yokrabadi Russia gi konung Moscow yauna military station, food godown, airport amade command center punamak yamna line target tawba ngamgani. Maram asina Russia gi president Vladimir Putin khamthengna pakhatkibani. Karigumba US na Ukraine da Tomahawk missile hack pirakrabadi lal asi amukka hena tamthiba saglon ama yorakpa yabagi akiba lei haina expert chingna phongdokre. Kilometer 1,410 lom lumba foot kun sangba Tomahawk missile weather amada hekta sijinaduna yeknabagi target thugaiba ngamba makhlgi missile amani. Report asigi matungena US na Tomahawk missile Iraq, Sudan, Libya amadi Syria na chingmafam singa sijinaduna Pakistan na makhan takhan kibagi achoba khudam laikrabani hairi.